Ngashi Numidang wairam phongkiba tongan-tonganba Manipuri sifongsingdigi maruoiba i-pausing khongasaraga Manipur Top Channel gi maikaidigi mayamda thamjagi ahanbada memorandum pisinkre. All Manipur Student and Guardian Organization Manipur na hausi oiriba COVID-19 ga mari lainana mamang thagi taraga tarukta Director Education na thokibo school fee amasum staff salary amadi school education policy warol yawa memorandum amang ngasi Chief Minister and Berenda pisinkre hari. Organization gi Secretary Shumati Saurak Pamna Kuyek Piduna CM the Pisin Kiba Memorandum Aduda Maru Oiba Waroldi Jun Taragatarukta Director Education at Tokibo Order Adu Review Tau Private School Sing Yauna Langakna Free Education Pibana Singba Warol Sing CM na Kana Biduna Sada Marfu BPL gi Makada Labor Mahiroi Singi Kalaga Tabak Wena Pangtok Piu so Haiki Atopa Pawamana Yumthong Kuding the Sangduna COVID test Tawagi Kongtang Lokalagani COVID Care Center the Imungimio Amata Sak Tinba Sanghalaroi Chief Minister in Birena High Cray COVID-19 Lyset Tingnaba Langa na Lokalapa Kongtang Ama Oina Yumthong Kudimak Sangduna COVID-19 gi test Tawagi Kongtang Pekalagani Wapa Masi Querambal Imakai Telgi Porpam Pambising COVID-19 vaccine kap Yangsin Balaki Kongsadamada Magna Fondo Kibane Magna Makataraduna test over the positive over Yorabadi Yum Adugi Imungi members sing Tongana COVID Care Center Tamba Natraga Home Isolation Tauna Batabak Lokalagani Impal West District Administration Sindun Imakai Tel Ahum Suba Pawoi Bikaitil the Pangtokpa Hidaka Pagi Toramasida Magna Makataraduna Ima Kaitil Hangbada Aswe Angam Toktana COVID Hidakas Katopani Hidaka Pamui Singtamak Potpam Pamangani Ngasidigi Anoba Langang na Torang Kya Pekalagani COVID Care Center the positive ordinary lady Bamu sing Sevata with the Imungimio Amata Sangba Yadaroi Yum Dagi Sanaba Piramba Dusu Makata na Taholaroi Makogi Sanaba Langang na Putolagani Numidangi Akanba Curfew Satna Bahoragani, Numidang da Pulaga Saksa Hizanabagi, Paulade, Langaki Oinadi, COVID-19 Hidak Awat Palate, Ngasisu Lissing Humdraga Mangagi Hidak, Yorolagani, Hidak Aptopagi Toramaduda, DC Impal West, Tihais Kiran Kumar, City Police Ki Osi, Sudirna Singba Yauna Hidak Aptopagi Toramasida, Sarakna, Mui Samri Rom, Hidak Kap Ki Haidenasu, Paus and Fundorakli. Atopa Pawamana COVID test kit illegal oina black market phone na yonduna lady akomro pharmacy amadi stockist tawribisingna ICMR na personal use ki approve su tawdaba haibadi only for professional and healthcare use haiba kit haibadi standard Q COVID-19 AZ test kit amadi manaba kit singna illegal oina black market the phone na retail the yonduna lady haina akom lup kanglai paki joint secretary balesor na thadorakpa sirol amada khangalakli sirol asina makataraduna akom lup kanglai pak ngarang mapham khara da kit sing asi laiba salubada phone na yolamba thengnarakle masida akom lup na haijaning badi RAT kit asi public na karam haina sijinaramgani Isana test tawbada haitabana maram moiraga fails negative oibigi sanks yamna wangi fails negative oirabadi fails alarm piduna negative oire matagum sandurangna yamna sawba maram moirakani CM na lekai satuna kanna hotna biduna miyamda COVID vaccinate tawnaba madi test tawthoknaba kanna hotna ringi sera sida asumna data entry su tawroidaba unqualified unprofessional singasina kit sizinaduna test tawduna Maram oira kanda kanana positive no kanana negative no khangdrabadi pulap siminabagi phibam da lakadori hainasu phongdorakli atopa pawamanamo Tokyo da July 12 digi August 12 fawba emergency thamgadori Olympic ayengbasing yaudana pangthoklagani morokba July 19 digi hawraga August 9 fawa pangthokadoriba malemgi khwaidigi sawa Olympic games kidamak Tokyo da akan section thorang sing lokatuna ngak sinbagi thabak hena kansin khre hauji hauji malem da COVID-19 ohelagli ba phiba masi yenglaga Tokyo gi Olympic Committee na games asi ayengba sing haibadi babok yauduna pangthoklagani haikhre wafam asi Olympic asigi maru oiba thaudang loriba Japan gi Prime Minister Morakwan phungdokibane haidiba games asi babok yaugadra yauroidra hain Olympic Committee na kupna khannaraba matungda games asi Babok yauduna pangthoklagani haina Morokbwana lauthukibani
Amaramda Olympic asigi section thorang lokhat poina Tokyo da July taraga ni thoidigi August kungani thoi phawa emergency thamgadori hain spalli Tentang na state sigi wang da thokpa paw ma hairagadi Dhaka da mai sakpa ahum sire kunga mga sokle Dhaka da mai sakpa gi thaudok to miyo ahum sire kunga mga sokle hain agency gi paw na hairi paw sigi matungina thaudo do factory ama mai sakpa da thokibani asokpa singadu gi manungda khudong thiningai oibi yauri hain agency gi paw na su makhatari Asumna atopa paper amadana report tauri Yumthong khuding sangduna hayengdigi test tauragani numidang na total curfew satharagani CM Biren Atopa paw manamo sai taragani pan gi makhagi angang sing September dagi vaccine kapa haurabiyai expert panel sai taragani thoidagi taragani pan phawgi marakta leba angang sing sahi asigi September thadagi Zoidas Kedia vaccine asi kapa haurabiyai haina vaccine administration na leiriba National Expert Group ki makok Dr. NK Arora na ngasi phongdokhre magna makhata na phongdokhibada vaccine asigi emergency gi oina sijinnaba yanabagi thabakchu sayol asigi manungda haurabiyai haibagi ingit pikhi news channel amana laukiba interview aduda mahana phongdorakhibada Covaxin gi third phase gi trial su haukraba maramna lakliba mathang saigi January amasum February gi lonabada angang singna vaccine asi kapa yaraga nyaki adubo Zoidas Kediabu sai taragani pangi mamangi angang singna sijinnaba yanabagi trial data di Covaxin gi third phase ki trial asigi mamangna phanglagani haina su phongdokhi school sing thong hangba yanabagi issue asi yamna maru oi haina su pankhi COVID-19 gi third wave lakani haibagi thajaba experts na phongdoraklibasi yenglaga amasum masina khwaidigi hena suwangani haina panarib angang singi yengduna government angang singbu vaccine kapthoknabagi focus tawri haina su makhatakhi panba yabadi June 13 ta Supreme Court ta pikhiba affidavit amada vaccine asi angang singda athubada phangalagani haina phongdokhibane atopa pawmanamo More the vaccine kapagi certificate check tawba hokre tha amasumna COVID-19 task force more na sangsilakpa COVID license asidigi border town more manungda su license asigi phibam wangkhalakpadigi lengakna thamliba kanglon sing sagoladuna all community COVID-19 task force committee more na license asidigi thawai kanana thabak ama oina border town more manungi gate number 2 Morning Bazaar amasuk gate number 2 police line da lami salibasing gari thauribasing dukan phamlibasing da vaccine kapagi certificate paidabasing vaccine kapagi saktak se paidrabadi laingakna pirakpa satna kanglon singi matungina makhal amatagi miyoi mapan thoktanaba drive hokre haina supali amasum dukan singda sangduna vaccine kapaga mari leinaba se yengbagi thabak sathari amaromda memarigi sanglakpa more manungdasu Pot yuanduna sara talibising the COVID vaccine kapagi si sang yaudrabadi pot yuanbagi athingba thamba hauragani hainisu khangan khre hairi Pau silusilakpoina ngasi Manipur gi COVID-19 update mamla thamjagi haukiba pung kun gi marisida state asida miyoi sanipan gi yangkhai gi nithoi nauna COVID-19 positive oiba thengnarakre hairiba miyoi sanipan gi yangkhai gi nithoi si Bisnupurdigi humfuga taru Sandel dagi taraga mari Chusampurdigi maudraga manga Imphal East dagi samaga yangkhai Imphal West dagi saniga humdraga taret Jiribam dagi taru Kaksing dagi maudraga taret Kamjong dagi ama Kangpokpi dagi kuntraga mathoi Senapati dagi taraga mapan Tamenglong dagi manga Tengnopal dagi mari Thawal dagi marfuga manga Ukhrul dagi anini aduga apun boina miyoi sanipan ga yangkhai ga nithoi nauna COVID-19 positive oiba thengnarakibane aduga hairiba pungpham asida miyoi tara COVID-19 positive oiba laikhidre miyoi tara ase Bisnupur digi amani Imphal East dagi ahumni Imphal West dagi anini Kaksing dagi anini Kangpokpi dagi amani amasum Thawal dagi amani hainasu COVID-19 gi report asina makhatana su phongdorakli loisilakpoina Manipur gi maruiba pau khara Ngashi Numidang dagi Manipur gi district singda curfew laothokhre Manipur COVID positive oiba miyoi masing khanghauduna hengalakpa asidagi section thorang ki thabak makhatana lakhotnanabagi damakta ngasi Manipur lenga ki chief secretary madi chief executive committee ki chairman oina thaupuriba Dr. Rajesh Kumar thokpa order amagi matung ina ngasi July 8 gi numidang pung 3 tagi mathang ayuki pung 5 phawba Manipur gi district Pumbada Curfew Laothokhre curfew gi athingbasi July tang 10 phawba sanagani hairi Mana masing yuanba vendor grocery dukan singna July gitang taragani thoi taragamari amadi taragani panda ayuki pung 3 tagi pung 10 phawba hangba amadi kaithel phamba yagani hairi aduga computer amadi mobile gi service center gi oina grocery dukan amadi mana masing gi vendor sing phamdaba numit singda ayuk pung 10 dagi numidang gi pung 2 phawba
thong hangbagi ayaba piri haina pau sinasu phongdorakli losilakpoina atopa pau amana mamit animak udaduna lairuraba nupi ama covid vaccine gi ahanba dose kapluraba matung mamit phajana urakle baral ki tuan ba mafam kharada covid vaccine kapluraba matungna mamit udana lairama miyoi kya mamit urakle haina phongdoknarakli manipur dasu hana mamit animak udaduna lairamlabi ahal oirabi nupi ama ahanba dose gi covid vaccine kapluraba matungdagi mamit animak uba phangle haina pauksi esiga unaduna wari saba matamda harau tayana phongdorakli covid vaccine kapluraba matungda mamit animak uba phanglabi ahal oirabi nupi esigi maming khetri mayum sangbanabi devi sahi marfu mapuraba laikidraba khetri mayum asok singa kawi imphal west ki manungsana singjamai mayengba laikai ahal oiribi nupi esi covid vaccine kapluraba matungdagi hana uba phangdraba mamit animak uba phangle haibagi pau tabadagi pauksi esiga unaduna wari sanaba matamda ahal oirabi nupi esina harau tayamba madi nungaiba loinana phongdorakibadi hana mamit animak khajikhtang mami sami oina uba natana matam koina uba phangdana leirakhi mit uringai matamda khoirambal kaithilgi tungan mafam street vendor oina mana masing yonduna hingnaba honarakhi imung manungsu lairabagi pankhai makhada leibani maki masana pani lei makhoi animak sek subagi thabak tawduna imung manung punaba honari imung manungi phibam phatana leiringai re khanghauduna mamit animak uraktrabada yumdagi hendokpa yadaduna awaba mayukna duna leirakhi ai ahal asina makatana phongdorakibidi haukiba July 5 da singjamai thongam laikai da leiba US club na sinduna covid vaccine kapagi thoram pangthoki maduda mahakpu laikai gi miyoi singa mafam maduda pubiduna covid vaccine gi ahanba dose kapthoki covid vaccine kapluraga mayumda halaktuna pothaduna leiringai numidang oiramgi matamda ikhang khangauduna maki mamit animak uba ngamlakhi loinana maki haksangda hana diabetes amadi bp na singba leiramadusu fagalapkum tawki haujik hanadagi haksang aduki matik nungaire mamit animak fazana uba phanglabani anauba mapok ama haibadu oire maning tamna sathok chasin tawba amadi masa masugi matam kuina uraktraba nungsiba saktam ujaba phangle amasung madudana imung manungi oiba thabak inkhangna phajana mating pangma ngamle makha tana covid vaccine gi ani suba dose mai pana kapthokani maramaduna miyam pummana singna ba mata leitana covid vaccine suksoi soidana kapthokpiyo maki mamit animak udaduna leibada mitki doctor kya leyengbi thabak sathaduna lakpada aremba oiki adubo covid vaccine gi ahanba dose kapthoklobadagi mamit anima urakpa amade haksang nungaiba hengalakpa punama asi covid vaccine kapagi mapanani maduna covid vaccine kapluba sina maki punsidadi anauba mapok ama phangle maduna mit udaduna leiba miyoi kyasu covid vaccine kapthokpiduna mahakumna mit ubigi nungaiba si phangnaba hotnabiyo hainasu harauna phongdorakhi panba yabari sugunuda leiriba sei marfugumdai suraba pukramba mangi kauba ahalamasu maki ye thangba masil marang oina uduna lakibadu hokiba July 3 da sugunu bazar da leiriba community health center da covid vaccine kapthokluraba matungna mit uba phangle haina claim tawkhrabani hiramasiga mari leinana kairau assembly constituency ki mla oiriba state planning board ki deputy chairman Lorem Rameshona sugunu da satuna mamit ure haijariba pukramba mangiga wari sanakibasu laikhrabani haina pauksi isna makhatana phongdural lidugu mem hauzik oinadi matangsa lusinjarage pathoksa kibla soikibla lan ki bior sunga pigani anabo pawngai minus update pijarake haina signal sigi mekedi gi thamjari eduga hauzik oinadi kainersi thank you